ꯌꯥꯏꯆꯟꯗꯨ ꯂꯟꯆ ꯆꯥꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯀꯨꯞ ꯃꯇꯥꯏ ꯈꯔ ꯂꯣꯏꯁꯤꯜꯂꯝꯂꯤ ꯑꯗꯨꯒ ꯇꯤꯚꯤ ꯔꯨꯝꯗ ꯂꯥꯛꯇꯨꯅ ꯇꯤꯚꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯂꯣꯝꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ. ꯏꯃꯨꯡꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃꯇ ꯊꯣꯛꯄꯤꯔꯛꯑꯣ. ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯌꯥꯏꯆꯟꯗꯨ ꯁꯣꯐꯥꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ. ꯎꯔꯦ, ꯁꯨꯃꯥꯡꯗ ꯌꯥꯝꯅ ꯃꯁꯥ ꯅꯥꯟꯕꯤ ꯆꯍꯤ 25-26 ꯁꯨꯒꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯣ. ꯉꯁꯥꯏ ꯏꯔꯩ ꯈꯣꯝꯕꯅ ꯍꯥꯏꯔꯝꯕ ꯂꯩꯅꯥ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯅꯔꯦ ꯌꯥꯏꯆꯟꯅꯁꯨ. ꯉꯁꯥꯏ ꯏꯔꯩ ꯈꯣꯝꯕꯅ ꯍꯥꯏꯔꯝꯕꯗꯗꯤ ꯂꯩꯅꯥꯁꯤ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯩꯅꯥꯅ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯒꯤ ꯐꯤꯖꯣꯜ ꯅꯠꯇ꯭ꯔꯦ. ꯇꯧꯔꯤꯕ ꯃꯦꯀꯞꯇꯨꯁꯨ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯒꯤ ꯃꯦꯀꯞ ꯅꯠꯇꯦ. ꯅꯨꯄꯤꯗꯨꯒꯤ ꯐꯤꯖꯣꯜ ꯑꯃꯗꯤ ꯃꯦꯀꯞꯇꯨ ꯎꯕꯗ ꯌꯥꯏꯆꯟ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ. ꯁꯦꯀ꯭ꯔꯦꯇꯔꯤꯕꯨ ꯃꯥꯟꯗꯦꯅꯦ ꯃꯥꯗꯤ. ꯏꯇꯩꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯔꯒ ꯑꯁꯤꯒꯨꯝꯕ ꯃꯤꯅꯤ ꯁ꯭ꯀꯔꯠꯀ ꯁꯦꯠꯂꯗꯅ ꯌꯦꯡꯅꯤꯡꯗꯕꯅ ꯅꯥꯔꯦ ꯑꯁꯦꯡꯕ. ꯌꯥꯏꯆꯟꯗꯨ ꯁ꯭ꯇꯦꯌꯔꯀꯦꯁꯇꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯁꯣꯝꯁꯦ ꯂꯩꯅꯥ ꯑꯣꯏꯗꯣꯏꯔꯥ? ꯂꯩꯅꯥꯁꯨ ꯉꯁꯥꯏ ꯌꯥꯏꯆꯟꯅ ꯃꯥꯡꯒꯣꯜꯗ ꯍꯦꯛ ꯊꯣꯔꯛꯄ ꯃꯤꯀꯨꯞꯇꯒꯤ ꯌꯥꯏꯆꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯅꯤ, ꯖꯁ ꯇꯧꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ. ꯂꯩꯅꯥ ꯃꯀꯣꯛꯇꯨ ꯐꯠ ꯅꯣꯝꯃꯤ. ꯃꯥꯅꯤ, ꯑꯩ ꯂꯩꯅꯥꯅꯤ. ꯗꯥ ꯏꯔꯩꯈꯣꯝꯕꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ? ꯂꯩꯅꯥꯁꯤ ꯏꯔꯩꯈꯣꯝꯕꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯕꯗꯤ ꯁꯔ ꯅꯠꯇ꯭ꯔꯒ ꯕꯣꯁ ꯍꯥꯏꯅ ꯀꯧꯐꯝ ꯊꯣꯛꯏ ꯏꯔꯩꯈꯣꯝꯕꯗ. ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯗꯥ ꯏꯔꯩꯈꯣꯝꯕ ꯀꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯌꯥꯏꯆꯟꯒꯤ ꯃꯁꯥꯗ ꯈꯖꯤꯛ ꯍꯝꯕꯜꯕ ꯐꯥꯎꯔꯛꯏ. ꯃꯥꯅ ꯅꯣꯡꯃꯇ ꯀꯧꯏ ꯐꯪꯗ꯭ꯔꯤꯕ ꯃꯤꯡꯒꯧꯅꯤ ꯂꯩꯅꯥꯅ ꯉꯁꯤ ꯏꯔꯩꯈꯣꯝꯕꯗ ꯀꯧꯔꯤꯕ ꯑꯁꯤ. ꯌꯥꯏꯆꯟꯅ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯇꯦ, ꯀꯨꯏꯔꯦ ꯊꯣꯛꯈꯤꯕ. ꯂꯩꯅꯥꯗꯨ ꯃꯁꯥꯅ ꯂꯤꯠꯂꯤꯕ ꯐꯣꯔꯃꯦꯜ ꯁꯔꯠꯇꯨꯒꯤ ꯉꯛꯁꯝꯒꯤ ꯀꯣꯂꯔꯗꯨ ꯁꯦꯝꯖꯤꯟꯅ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯈꯨꯝꯃꯤ, ꯃꯃꯥꯏ ꯅꯥꯀꯟ ꯑꯃꯗ ꯂꯩꯗꯨꯅ. ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯒ ꯃꯥꯒꯤ ꯐꯣꯟ ꯑꯃ ꯌꯨꯝꯗ ꯊꯤꯜꯂꯛꯑꯣꯅ ꯍꯥꯏꯔꯝꯃꯒ ꯀꯩꯅꯣ ꯌꯨꯝꯗꯁꯨ ꯂꯩꯇꯦ ꯍꯥꯏꯁꯤꯅ? ꯑꯃꯨꯛ ꯌꯥꯏꯆꯟꯗ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯅꯥꯅ ꯍꯪꯂꯛꯂꯝꯃꯤ. ꯑꯗꯣ ꯅꯪꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯇꯨꯝꯊꯤꯟꯒꯤ ꯑꯅꯧꯕ ꯕꯦꯕꯤꯁꯤꯇꯔ ꯑꯣꯏꯗꯣꯏꯔꯣ? ꯅꯠꯇ꯭ꯔꯒ ꯀꯦꯌꯔꯇꯦꯀꯔ ꯑꯣꯏꯗꯣꯏꯔꯣ? ꯋꯥꯍꯪꯗꯨ ꯌꯥꯝꯅ ꯕꯤꯠ ꯂꯩꯇꯅ ꯍꯪꯂꯛꯄꯅꯤ ꯂꯩꯅꯥꯅ. ꯋꯥꯍꯪꯗꯨ ꯍꯪꯅ ꯃꯃꯤꯠꯇꯨꯅꯁꯨ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯏꯔꯩꯈꯣꯝꯕ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯊꯤꯕꯒꯨꯝꯁꯨ ꯇꯧꯔꯤ. ꯂꯩꯅꯥꯒꯤ ꯃꯇꯧꯗꯨꯗ ꯌꯥꯏꯆꯟ ꯇꯤꯡꯕꯤ ꯀꯥꯡꯂꯛꯂꯦ. ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯤꯀꯨꯞꯁꯤꯗ ꯂꯩꯅꯥꯅ ꯃꯉꯣꯟꯗꯒꯤ ꯃꯁꯥ ナꯟꯕ ꯄꯣꯁ ꯇꯥꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯤ. ꯃꯁꯤ ꯍꯥꯏꯕꯁꯨ ꯌꯥꯏꯆꯟ ꯃꯁꯥꯅ ꯈꯪꯖꯩ. ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯩꯅꯥꯒꯨꯝꯅ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯂꯕ ꯃꯦꯀꯞ ꯏꯟꯊꯤꯖꯅ ꯇꯧꯔꯕꯗꯤ ꯂꯩꯅꯥꯅ ꯃꯉꯣꯟꯗꯒꯤ ꯍꯦꯜꯂꯣꯏ. ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯥꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯋꯥꯉꯥꯡ ꯉꯥꯡꯂꯛꯄꯗꯨꯗ ꯌꯥꯏꯆꯟ ꯍꯦꯟꯅ ꯁꯥꯎꯔꯕꯅꯤ. ꯄꯨꯝꯅꯃꯛꯇꯨ ꯐꯥꯖꯤꯟꯗꯨꯅ ꯌꯥꯏꯆꯟ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯃꯅꯨꯡꯗ ꯆꯪꯕꯤꯔꯛꯎ. ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯅ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯦ ꯌꯥꯏꯆꯟꯗꯨ. ꯂꯩꯅꯥꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯛꯂꯦ. ꯂꯤꯚꯤꯡ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯍꯦꯛ ꯐꯝꯊꯕꯒ ꯌꯥꯏꯆꯟꯅ ꯂꯩꯅꯥꯗ yengduna ꯍꯥꯏꯒꯦ ꯌꯥꯎꯅ ꯌꯥꯝ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯩꯒꯤ ꯃꯤꯡ ꯌꯥꯏꯆꯟ ꯀꯧꯏ. ꯅꯪꯒꯤ ꯁꯔ ꯏꯔꯩꯈꯣꯝꯕꯒꯤ ꯂꯣꯏꯅꯕꯤꯅꯤ. ꯅꯪꯅꯗꯤ ꯃꯦꯝ ꯍꯥꯏꯅ ꯀꯧꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯗ. ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯌꯥꯏꯆꯟ ꯃꯈꯣꯡ ꯅꯥꯝꯃꯒꯤ ꯃꯊꯛꯇ ꯅꯥꯝꯃ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯐꯝꯃꯤ. ꯑꯗꯨꯒ ꯆꯤꯝꯕꯥꯜ ꯅꯥꯝꯃ ꯆꯤꯡꯂꯞ ꯇꯧꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯉꯤ ꯂꯩꯅꯥꯒꯤ ꯔꯤꯑꯦꯛꯁꯟꯗꯨ. ꯂꯩꯅꯥꯗꯤ ꯌꯥꯏꯆꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ. ꯃꯃꯤꯠꯇꯨ ꯑꯔꯩꯕꯤ ꯃꯈꯩ ꯂꯥꯎꯊꯣꯛꯅ ꯌꯥꯏꯆꯟꯗ ꯃꯌꯥ ꯎꯝꯁꯤꯟꯅꯤ ꯀꯥꯎꯅ ꯌꯦꯡꯉꯤ. ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯅꯥ ꯋꯥꯈꯜ ꯑꯣꯏꯔꯛꯂꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯐꯠ ꯀꯨꯞꯄꯤ. ꯑꯗꯨꯒ ꯌꯥꯏꯆꯟꯒꯤ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯍꯪꯒꯠ-ꯍꯟꯗ 2-3ꯂꯛ ꯃꯨꯟꯅ ꯖꯁ ꯇꯧꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯂꯩꯅꯥꯅ ꯌꯥꯏꯆꯟꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯦꯝ ꯌꯥꯏꯁꯅꯥ ꯂꯩꯈꯤꯗꯕ ꯆꯍꯤꯁꯨ ꯐꯥꯗ꯭ꯔꯤ. ꯁꯔ ꯏꯔꯩꯈꯣꯝꯕꯁꯨ ꯑꯃꯨꯛ ꯂꯨꯍꯣꯡꯂꯕꯣ? ꯑꯍꯣꯏ, ꯑꯐꯕ ꯊꯕꯛꯇꯤ ꯄꯟꯊꯕ ꯐꯠꯇꯦ ꯍꯥꯏꯕꯗꯨꯗ ꯊꯨꯅ ꯍꯦꯛꯇ ꯍꯣꯡꯖꯤꯜꯂꯦ ꯃꯔꯥꯡ. ꯂꯩꯅꯥꯗꯨ ꯈꯅꯥꯎ ꯈꯖꯤꯛ ꯈꯧꯗꯦꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯝꯂꯤꯕ ꯄꯣꯁꯇꯨ ꯁꯦꯝꯂꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯣ ꯁꯣꯔꯤ, ꯑꯩ ꯍꯥꯟꯅ ꯑꯥꯏꯗꯤꯌꯥ ꯂꯩꯍꯧꯗ꯭ꯔꯦ. ꯋꯥꯔꯧꯕꯤꯅꯨꯀꯣ ꯃꯦꯝ. ꯁꯔ ꯏꯔꯩꯈꯣꯝꯕꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁꯣꯝꯒꯨꯝꯕꯤ ꯑꯃꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯝꯒꯅꯤ ꯍꯥꯏꯁꯦ ꯑꯩ ꯃꯪꯗꯐꯥꯎ ꯃꯪꯂꯨꯗ꯭ꯔꯤ. ꯂꯥꯟꯅꯗꯤ ꯂꯧꯕꯤꯅꯨꯀꯣ. ꯑꯩꯅ ꯍꯥꯏꯗꯤ ꯃꯦꯝ ꯌꯥꯏꯁꯅꯥꯗꯤ ꯁꯣꯝꯒ ꯌꯥꯝ ꯈꯦꯠꯅꯕ ꯎꯕ. ꯍꯥꯏꯗꯤ ꯂꯩꯗꯅ ꯁꯨꯝ. ꯌꯥꯏꯆꯟ ꯅꯣꯛꯇ ꯌꯥꯗꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯏ. ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯑꯗꯨꯗꯤ
ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯆꯨꯝꯃꯤ ꯃꯦꯝ ꯑꯗꯣ ꯅꯪ ꯁꯔꯅ ꯍꯥꯏꯈꯤꯕ ꯐꯣꯟꯗꯨ ꯅꯪ ꯄꯨꯔꯛꯂꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯄꯨꯖꯔꯛꯂꯦ ꯁꯤꯗ ꯂꯩꯖꯔꯤ ꯃꯦꯝ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯂꯩꯅ ꯃꯥꯅ ꯄꯨꯔꯛꯄ ꯄꯥꯔꯁꯦꯜꯗꯨ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯌꯥꯏꯆꯟꯅ ꯊꯦꯡꯛ ꯌꯨ ꯑꯁꯨꯝꯅ ꯂꯩꯅꯥꯁꯨ ꯐꯣꯟꯗꯨ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯌꯨꯝꯗꯨꯗꯒꯤ ꯍꯟꯈ꯭ꯔꯦ ꯌꯥꯏꯆꯟꯁꯨ ꯐꯣꯟꯗꯨ ꯆꯥꯔꯖ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯗꯥꯏꯔꯤꯗ ꯏꯁꯤꯟꯗꯨꯅ ꯊꯝꯕ ꯃꯔꯨꯑꯣꯏꯕ ꯅꯝꯕꯔꯁꯤꯡ ꯐꯣꯟꯗꯨꯗ ꯁꯦꯚ ꯇꯧꯁꯤꯜꯂꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯌꯥꯏꯆꯟ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯃꯥꯅ ꯂꯩꯅꯕ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯅ ꯏꯔꯦ ꯈꯨꯝꯕꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯏ ꯐꯣꯟ ꯌꯧꯔꯛꯑꯦ ꯕꯥꯏ ꯗ ꯋꯦ ꯊꯦꯡꯛ ꯌꯨ ꯃꯦꯁꯦꯖꯇꯨ ꯗꯤꯂꯤꯚꯔ ꯇꯧꯈ꯭ꯔꯦ ꯏꯔꯦ ꯈꯨꯝꯕꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯤ ꯌꯥꯏꯆꯟꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯑꯗꯨꯒ ꯑꯁꯨꯝ ꯑꯇꯩ ꯑꯦꯞꯁꯤꯡꯗꯨ ꯆꯪꯗꯨꯅ ꯐꯣꯟ ꯑꯗꯨꯗ ꯅꯝꯂꯒ ꯂꯩ ꯊꯥꯖꯗꯕ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯏꯔꯦ ꯈꯨꯝꯕꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯌꯥꯏꯆꯟꯒꯤ ꯐꯣꯟ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯄꯗꯨ ꯌꯥꯏꯆꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯤꯠꯀ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯇꯨꯅ ꯃꯦꯁꯦꯖꯇꯨ ꯆꯪꯗꯨꯅ ꯄꯥꯏ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯌꯥꯝ ꯐꯔꯦ ꯑꯩꯒ ꯇꯣꯝꯊꯤꯟꯒꯒꯤ ꯗꯤꯅꯔ ꯍꯣꯇꯦꯜꯗ ꯆꯥꯔꯛꯂꯅꯤ ꯁꯣꯝꯗꯁꯨ ꯏꯔꯦ ꯈꯨꯝꯕꯒ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯒꯗꯨ ꯁꯣꯄꯤꯡ ꯃꯣꯜ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯄꯣꯠꯆꯩꯁꯤꯡ ꯂꯩꯔꯝꯃꯤ ꯗ꯭ꯔꯦꯁ ꯑꯃꯗꯤ ꯑꯆꯥ ꯑꯊꯛꯀꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕ ꯁꯦꯛꯁꯟ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯏꯔꯦ ꯈꯨꯝꯕ ꯃꯈꯨꯠ ꯅꯥꯝꯃꯅ ꯇ꯭ꯔꯣꯂꯤꯗꯨ ꯏꯜꯂꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯇꯣꯝꯊꯤꯟꯒꯤ ꯃꯈꯨꯠꯇꯨ ꯁꯝꯗꯨꯅ ꯇꯞꯂꯤ ꯑꯁꯨꯝ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯔꯦꯛꯁꯤꯡꯗꯨꯗ ꯊꯝꯂꯤꯕ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝꯗꯨ ꯍꯣꯂꯤꯗꯦ ꯅꯨꯃꯤꯠ ꯅꯠꯇꯕꯅꯤꯅ ꯃꯤꯗꯤ ꯈꯔ ꯀꯣꯝꯃꯤ ꯑꯗꯨꯅ ꯃꯄꯥ ꯃꯆꯥꯅ ꯑꯄꯥꯝꯕ ꯄꯣꯠ ꯈꯟꯕꯗ ꯃꯅꯤꯡ ꯇꯝꯃꯤ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯄꯔꯦꯡ ꯂꯩꯔꯤꯕꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯣꯝꯊꯤꯟꯅ ꯍꯥꯏ ꯄꯄꯥ ꯑꯩꯗꯤ ꯔꯤꯃꯣꯠ ꯀꯥꯔ ꯄꯥꯝꯃꯦ ꯑꯥꯗꯒꯤ ꯔꯦꯠ ꯃꯆꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯁꯦ ꯑꯁꯤ ꯄꯥꯝꯃꯦ ꯑꯁꯤ ꯑꯣꯏꯅ ꯂꯩꯕꯤꯌꯣ ꯂꯥꯛꯑꯣ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯈꯜꯂꯨ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯂꯥꯛꯂꯤ ꯔꯤꯃꯣꯠ ꯀꯥꯔ ꯃꯌꯥꯝ ꯗꯤꯁꯄ꯭ꯂꯦ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯇꯣꯝꯊꯤꯟꯗꯤ ꯃꯄꯥꯅ ꯁꯝꯂꯤꯕ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯂꯒ ꯔꯤꯃꯣꯠ ꯀꯥꯔꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯑꯄꯥꯝꯕ ꯑꯃ ꯂꯧꯗꯨꯅ ꯃꯄꯥꯒꯤ ꯇ꯭ꯔꯣꯂꯤꯗꯨꯗ ꯍꯥꯞꯂꯤ ꯑꯗꯨꯒ ꯑꯇꯩꯁꯤꯡꯁꯨ ꯃꯥꯅ ꯑꯄꯥꯝꯕ ꯈꯔ ꯈꯜꯂꯤ ꯇꯣꯝꯊꯤꯟꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯁꯥꯟꯅꯄꯣꯠ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯔꯦ ꯈꯨꯝꯕꯁꯨ ꯃꯃꯥꯏ ꯐꯠ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯔꯦꯛ ꯃꯊꯛꯇ ꯊꯝꯂꯤꯕ ꯇꯦꯗꯤ ꯕꯤꯌꯔ ꯑꯃ ꯌꯥꯝꯅ ꯆꯥꯎꯕ ꯇꯦꯗꯤ ꯕꯤꯌꯔꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯌꯥꯝꯅꯗꯤ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏ ꯏꯔꯦ ꯈꯨꯝꯕꯒꯤ ꯃꯤꯠꯇ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯎꯈ꯭ꯔꯕ ꯇꯦꯗꯤ ꯕꯤꯌꯔꯅꯤ ꯏꯔꯦ ꯈꯨꯝꯕ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯊꯥꯏꯅ ꯌꯥꯏꯁꯅꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃ ꯃꯥꯒ ꯌꯥꯏꯁꯅꯥꯒꯤ ꯃꯄꯥꯝꯗ ꯆꯠꯄꯗ ꯌꯥꯏꯆꯟꯅ ꯇꯦꯗꯤ ꯕꯤꯌꯔ ꯑꯃ ꯄꯥꯝꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯔꯛꯈꯤꯕ ꯑꯗꯨ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯅꯣꯡꯃꯁꯨ ꯌꯥꯏꯆꯟꯅ ꯆꯥꯛ ꯆꯥꯕ ꯀꯨꯝꯂꯛꯄꯗ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨ ꯄꯝꯂꯒ ꯀꯨꯝꯂꯛꯄꯗꯨ ꯏꯔꯦ ꯈꯨꯝꯕ ꯆꯤꯝꯕꯥꯜ ꯑꯅꯤꯗꯨ ꯆꯤꯡꯁꯤꯟꯅꯔꯞ ꯇꯧꯅ ꯇꯦꯗꯤ ꯕꯤꯌꯔꯗꯨꯗ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯇꯦꯗꯤ ꯕꯤꯌꯔ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯇꯦꯗꯤ ꯕꯤꯌꯔꯗꯨ ꯂꯧꯔꯒ ꯇ꯭ꯔꯣꯂꯤꯗꯨꯗ ꯍꯥꯞꯆꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯔꯦ ꯈꯨꯝꯕꯗꯨ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯁꯨꯠꯀꯦꯁ ꯑꯃ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯒꯥꯔꯤꯁꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯁ꯭ꯇꯦꯔꯀꯦꯁꯇꯨ ꯀꯨꯝꯊꯔꯛꯏ ꯃꯥꯅ ꯂꯤꯚꯤꯡ ꯔꯨꯝ ꯍꯦꯛ ꯌꯧꯕꯒ ꯌꯥꯏꯆꯟꯅ ꯀꯤꯆꯟ ꯂꯣꯝꯗꯒꯤ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ ꯏꯔꯦ ꯈꯨꯝꯕ ꯎꯕꯗ ꯌꯥꯏꯆꯟ ꯆꯠꯂꯤꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯏꯔꯦ ꯈꯨꯝꯕꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕꯒꯨꯝ ꯒꯝ ꯑꯗꯨꯝ ꯆꯠꯈꯤ ꯊꯣꯡꯂꯣꯝꯗ ꯏꯔꯦ ꯈꯨꯝꯕꯅ ꯂꯤꯚꯤꯡ ꯔꯨꯝꯒ ꯃꯥꯡꯒꯣꯜꯒ ꯐꯥꯎꯅꯕ ꯊꯣꯡꯗꯨ ꯍꯥꯡꯒꯦ ꯍꯥꯏꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯗꯣꯔ ꯅꯣꯕꯇꯨ ꯍꯦꯛ ꯄꯥꯏꯕꯒ ꯌꯥꯏꯆꯟꯅ ꯏꯔꯦ ꯈꯨꯝꯕ ꯂꯣꯝꯗ ꯑꯣꯟꯗꯨꯅ ꯐꯠ ꯍꯥꯏꯔꯛꯂꯝꯃꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯦ ꯏꯔꯦ ꯈꯨꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯌꯥꯏꯆꯟ ꯂꯣꯝꯗ ꯐꯂꯞ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ ꯑꯩ ꯆꯥꯔꯔꯣꯏ ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯂꯤ ꯑꯗꯨꯕꯨ ꯃꯈꯣꯡ ꯊꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯍꯟꯗꯛꯁꯨ ꯌꯥꯏꯆꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯤꯇꯪꯗꯤ ꯆꯥꯕꯤꯈꯣ इतै चाबा नंगनबा अइना सेमजबनी हौजिक पुंग 7:30 AM ताबदा ngairi करंबा ऑफिसना असुकना थोंग हांगनेगे इरी खोंबा सोर अमा सांगना होंदोकलगा येचनलोमदा मसादु पुलप उनसिल्ली आई इमानबा खरा उनगदोसले अदुगा हनमरा होटल की चिंजा खरा चाबा हाइनरबनाना होटल की ब्रेकफास्ट नत्रदी चनिंबा फाउद्रे येचनसु इरी खोंबगी मनाक्तमना खोंगफमदो अनिरा अहुमलक थांगदुना चंगसिनलगा इरे खोंबगी ममांगदा खजिक चथोकलगा लेपी इमानबा उनबा ओइगेरा कोलिक सुनबा ओइगेरा हौजी मतम यामली इतै इरे खोंबा वा अमता ngang सुक्लप तौनरी येंगी येचनदा येचनगी अनम कम्नु मतौदुदा मा खजी एनोय ओइबा फावरकले
ब्रेकफास्ट तो नंग तुम थिंग बजना चामिनर ऐदी नोंमा मतंग चाबदा चारगे हंजिन हंजिन हाइदनसु सागनु चत नंगी दनाक्ता लेबदा ए कंफर्टेबल ओइबा खरा वाली अदुननी औजिफौगी ओइनदी एखोय निगी मरक्ता डिस्टेंस खरा थमसी वादो हायरमलगा इरी खंबा ममाइदु हुट लेदुना थोंगलमदा गमगम थोक्रे याइचन मखागी चिंबालदु जिक्सिंदुना निंगमदा यिंगदुना लेहवी इरी खंबना चटखेबदु नुंगथेलदनी याइचंदु युंगी रूफटॉपदा फी फौरिंगै तांजादुदा गाड़ी अमा सुमांग तमना थौजिलई याइचंदु फी फौना गाड़ीदुदा असुम येंबदा उरे गाड़ी की पैसेंजर सीट तगी मौनहा अमा कुमथरकलिबदो थंगनबा मिकुपतना ड्राइवर सीट तगी नुपा अमा कुमथरई याइचन फीदु फौना ममी खुजिन्ना मिको खरा येंगलमलबा मतुंग नुमी तौना सली आया जिसना थोइगा दापनसी बगने असी हाइदुना याइचन फीदु प्रपर फौबा लोसिलबा मतुंग मखादक प्रपर कुमलले माना मांगोल थोरकपा मतमदा सुमांगदा सना थोइगा पुनसिबगा लेपतुना लेरमी याइचनना जिसना थोइ दापनसिबा मखोइबु कौदुना हराव हराव सुमांगदा कुमथै याइचंदु सना थोइ हरावना जन यम थाजदी येचे मनुंगदा चंगसिलाओ दापनसिबा मनुंगदा चंगसे असुमना हाइनदुना याइचनना मांग थादुना सना थोइ अमदि पुनसिबगा लोइनना युम मनुंगदा चंगलक्तुना लिविंग रूमदा चंगलक्ली सना थोइगा पुनसिबगना सोफा असंगबदुदा फमले याइचनना तोंगाना सिंगल सीट अमदा फमले याम थाजदी चेगा दापनसिबगना समाइना लापसे उनदा कोइरिना कोइथोरकलिनी करम तौरगी नोइबो इरि खोमबदी ऑफिस चकिब्रो होय दापनसिबा अदो ngaktang फमबिरमु ai chana bakar se maki wadu hairam laga yaichandu famlambadagi hawatuna kitchen lomda prop chanki minis kharagi matung yaichandu makuta coffee cup ahum hapap tray ama paiduna kitchen dagi thoraklaga living room da changlakle aduga tray do table da thamlaga masu hanagum sofa da fammi coffee cup ani sana thoiga punsibaga gi mamang da thamna yaichanna haraklami lakthokta lakpanina aina hana kemta su ready to hodri sana thoina kaideda punsiba coffee sip amura anirak chingi aduga cup to table amada thamlaga haraklami iri khomanabani gi pauta mati koiri lake to base hekta pharak taba ngasidi nache so aisu thaba amta chathoktrena pulap haunara la abani aisu ekhoi imada che sana thoigi number se hangi toramani ai hanagi simdo atopa masili phone su atopa masin baduda number amta yaudadana pau phone ba yakidre dum sana thoina hana mangjolna iri khomaga pau phone ramadi phadawni tawrisi akhoina haidoi wase mangonda su tahaningba yaichan oinarap sauningduna haraklami yaichan oinarap sausinaduna haraklami o aingondadi hainingdabanine adude sana thoino I Hida angawi sidi ado kaiwano bache aingon sum hairamu ai horen malak laga mangon haigiba punsibana atai na te chan andala liba coming sunday sida nakhoi mung manung punna akhoi da lao chakchara ma punna chaminase aduga wari watai khar tawsi haigi tawbunida nang iri khomba tumthinga noi hum punna lakta ba yadabani ko chan punsibagi wafam du taraga yaichan sakfam du khazi hanjin ki punsiba amadi sana thoigi yumda yaichanna chatningdabagi natte makhoiga punna chakchara ama chaminaba pamdabagi sunatte yaichanna thawai waribadi iri khombana kari hairakani khanbadudani iri khombana magi maru punsibagi yumda yaichan bungam agi nupini haina puduna chatpa pamlammo habasi wakhalda yaichan maithongda imong masinkhri yaichan gi tumin lekiba matawduda sana thoi pisum suklab hanglami Haima, Jan, kaidawrage nangbo Sunday do nang atay thabak chathokadabaga leibro Yaichan mami to fatfat anira kuplaga sana thoide yengi aduga nokte yadabagum nofet tawsinaduna haraklami adugi natiye che Sunday da thabam ta leiti idi sum khalini mado Sunday da atay thabak chathokadaba leibra haina andak tha amagi maya lip lawrubadude thabak mayam pending leyena su haigum tawi adugi sungkhalini manabu yardi soidena lagani je punsiba no phetawi oho
ꯏꯔꯦ ꯈꯣꯝꯕꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯃꯊꯥ ꯁꯥꯔꯤꯁꯤꯗꯤ ꯃꯥꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ ꯑꯩꯅ ꯀꯣꯜ ꯇꯧꯔꯒ ꯐꯠ ꯍꯥꯏꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯌꯥꯗ ꯂꯥꯛꯇ ꯌꯥꯕ꯭ꯔꯣ ꯍꯦꯛꯇ ꯆꯟꯗꯣ ꯍꯧꯖꯤꯛꯇ ꯅꯣꯛꯐꯦꯠ ꯇꯧꯏ ꯍꯣꯏꯗ ꯄꯨꯟꯁꯤꯕ ꯗꯗꯥꯅ ꯌꯥꯅꯕ ꯈꯔ ꯍꯥꯏꯅꯕꯤꯔꯣ ꯑꯗꯨꯗꯤ ꯑꯣꯀꯦ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯂꯧꯔꯦꯀꯣ ꯌꯥꯏꯆꯟꯅ ꯍꯣꯏ ꯆꯦ ꯁꯣꯝꯗ ꯏꯔꯦ ꯈꯣꯝꯕꯁꯨ ꯂꯟꯆ ꯕ꯭ꯔꯦꯛ ꯂꯣꯏꯔꯒ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯔꯨꯝ ꯂꯣꯝꯗ ꯒꯝ ꯂꯥꯛꯂꯝꯃꯤ ꯔꯨꯝ ꯃꯄꯥꯗꯨ ꯌꯧꯔꯗꯨꯅ ꯊꯣꯡ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯗꯣꯔꯒꯤ ꯅꯣꯞꯇꯨ ꯄꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇ ꯍꯥꯞꯂꯤꯕ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡ ꯈꯤꯡꯂꯛꯂꯝꯃꯤ ꯗꯣꯔ ꯅꯣꯞꯇꯨ ꯂꯩꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯅ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯏ ꯏꯔꯦ ꯈꯣꯝꯕ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯤꯟꯗ ꯌꯦꯡꯕꯗ ꯄꯨꯟꯁꯤꯕꯒꯤ ꯀꯣꯜ ꯑꯣꯏꯔꯝꯃꯤ ꯏꯔꯦ ꯈꯣꯝꯕ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯒ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯊꯝꯅ ꯆꯤꯌꯔ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯄꯨꯟꯁꯤꯕ ꯑꯁꯣꯝꯗꯒꯤ ꯄꯨꯟꯁꯤꯕꯅ ꯈꯨꯝꯃꯤ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯔꯕꯣ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯏꯔꯦ ꯈꯣꯝꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ ꯍꯥꯏꯗꯣꯏꯗꯣ ꯀꯣꯛ ꯍꯥꯏꯔꯣ ꯑꯃꯨꯛ ꯀꯣꯏꯊꯣꯛꯂ ꯂꯩꯔꯤꯅꯤ ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯐ꯭ꯔꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕ ꯂꯟꯆ ꯕ꯭ꯔꯦꯛ ꯂꯣꯏꯕꯒꯤ ꯑꯩꯒꯤ ꯔꯨꯝꯗ ꯆꯪꯂꯛꯄꯅꯤ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯇꯥꯏꯃꯤꯡ ꯆꯥꯗꯅ ꯀꯣꯜ ꯇꯧꯔꯛꯂꯤꯁꯦ ꯑꯔꯨꯕ ꯋꯥꯗꯤ ꯑꯣꯏꯔꯝꯒꯅꯤ ꯋꯥꯗꯨ ꯍꯥꯏꯔꯒ ꯏꯔꯦ ꯈꯣꯝꯕ ꯆꯤꯌꯔꯒꯤ ꯉꯥꯊꯐꯝꯗꯨꯗ ꯉꯥꯊꯩ ꯄꯨꯟꯁꯤꯕ ꯄꯣꯏꯟꯇ ꯍꯦꯛꯇ ꯍꯥꯏꯔꯒꯦꯁꯦ ꯀꯃꯤꯡ ꯁꯟꯗꯦꯁꯤꯗ ꯅꯪꯅꯦ ꯆꯟꯅꯦ ꯇꯣꯝꯊꯤꯟꯒ ꯅꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯆꯥꯛ ꯐꯖꯕ ꯑꯃ ꯁꯤꯜꯂꯝꯃꯒꯦ ꯅꯕꯥꯅꯤ ꯀꯣꯔꯠ ꯃꯦꯔꯦꯖ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒ ꯏꯟꯊꯤꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯑꯣꯏꯅ ꯁꯨꯝ ꯄꯨꯟꯁꯦꯕ ꯏꯔꯦ ꯈꯣꯝꯕ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯀꯅꯥ ꯌꯥꯎꯗꯣꯏꯅꯣ ꯑꯇꯩꯗꯤ ꯀꯅꯥꯝ ꯌꯥꯎꯔꯣꯏꯗ ꯑꯩꯈꯣꯏ 3 ꯈꯛꯇꯅꯤ ꯅꯪꯅꯦ ꯅꯪꯒꯤ ꯅꯨꯄꯤꯅꯦ ꯅꯆꯥꯅꯦ ꯑꯩꯅꯦ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯦ ꯏꯔꯦ ꯈꯣꯝꯕ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟ ꯂꯩ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯇꯧꯅꯤ ꯄꯨꯟꯁꯤꯕꯅ ꯉꯁꯥꯏ ꯅꯣꯏꯗ ꯆꯠꯂꯨꯏꯌꯦ ꯌꯥꯏꯆꯟ ꯊꯦꯡꯅꯔꯛꯏ ꯃꯉꯣꯟꯗꯗꯤ ꯍꯥꯏꯔꯝꯃꯕꯅꯤ ꯌꯥꯔꯛꯑꯦ ꯃꯥꯗꯤ ꯑꯗ ꯃꯥꯅ ꯅꯪꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯗꯤ ꯃꯥ ꯃꯇꯣꯝꯇ ꯂꯥꯛꯄ ꯌꯥꯗꯕꯩ ꯃꯑꯣꯡꯗ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯅꯤ ꯏꯔꯦ ꯈꯣꯝꯕꯅ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯂꯤꯅꯣꯅꯦ ꯀꯩꯕꯨ ꯑꯣꯏꯅꯤ ꯅꯪꯗꯤ ꯊꯕꯛ ꯈꯔ ꯆꯤꯟꯖꯕ ꯃꯤꯅꯤꯅ ꯊꯕꯛ ꯆꯤꯜꯂꯤ ꯆꯠꯄ ꯐꯔꯛ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯁꯤꯅꯤꯗꯅ ꯏꯔꯦ ꯈꯣꯝꯕ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈꯤ ꯄꯨꯟꯁꯤꯕꯗꯨ ꯋꯥ ꯉꯥꯡꯂꯛꯇꯦ ꯏꯔꯦ ꯈꯣꯝꯕꯁꯨ ꯄꯥꯎꯈꯨꯝꯗ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯍꯥꯏꯕꯒꯨꯝ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡ ꯏꯔꯦ ꯈꯣꯝꯕ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯟꯗꯦꯗꯤ ꯊꯕꯛ ꯂꯩꯇꯦꯗ ꯑꯩ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯑꯣꯀꯦ ꯀꯟꯐꯥꯔꯝ ꯑꯣꯏꯔꯁꯤꯀꯣ ꯑꯗꯨꯗꯤ ꯚꯥꯏ ꯍꯣꯏ ꯚꯥꯏ ꯑꯣꯀꯦ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯣ ꯑꯩꯁꯨ ꯀꯣꯜ ꯊꯝꯂꯒꯦꯀꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯀꯣꯜꯗꯨ ꯊꯝꯅꯈꯤ ꯁꯟꯗꯦ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯌꯥꯏꯆꯟꯗꯨ ꯇꯣꯝꯊꯤꯟꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯀꯤꯆꯟꯗ ꯐꯖꯅ ꯊꯝꯂꯝꯂꯒ ꯀꯤꯆꯟꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯇꯨꯝꯂꯤꯕ ꯔꯨꯝ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯏꯔꯦ ꯈꯣꯝꯕꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯍꯣꯜꯋꯦ ꯑꯣꯏ ꯇꯧꯕ ꯄꯔꯦꯡꯗꯨꯗ ꯏꯔꯦ ꯈꯣꯝꯕꯒꯤ ꯃꯁꯥ ꯅꯥꯟꯅ ꯁꯦꯠꯂꯛꯂꯤꯕ ꯅꯦꯚꯤ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯗꯤꯀꯤꯁ ꯄꯣꯂꯣ ꯁꯔꯠ ꯑꯃꯗꯤ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟꯁꯇꯨꯒ ꯆꯥꯟꯅꯅ ꯇꯣꯡꯂꯤꯕ ꯋꯥꯏꯠ ꯃꯆꯨꯒꯤ ꯁ꯭ꯅꯤꯀꯔꯁ ꯑꯃꯗꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯁ꯭ꯇꯤꯜ ꯀꯂꯔ ꯋꯥꯠꯆ ꯄꯨꯝꯅꯃꯛꯇꯨꯅ ꯏꯔꯦ ꯈꯣꯝꯕꯕꯨ ꯌꯦꯡꯕꯗ ꯃꯁꯥ ꯇꯅꯥꯟ ꯌꯥꯝꯅ ꯅꯤꯡꯊꯤꯖꯩ ꯄꯨꯝꯅꯃꯛꯇꯨꯒꯤ ꯃꯊꯛꯇ ꯅꯈꯥꯡꯗ ꯎꯞꯂꯤꯕ ꯒꯣꯜ ꯀꯂꯔꯅ ꯐ꯭ꯔꯦꯝ ꯑꯣꯏꯕ ꯁ꯭ꯄꯦꯛ ꯑꯗꯨꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯔꯦ ꯈꯣꯝꯕꯒꯤ ꯔꯥꯁꯤ ꯍꯥꯞꯄꯒꯨꯝ ꯇꯧꯔꯤ ꯏꯔꯦ ꯈꯣꯝꯕꯗ ꯉꯛꯆꯥꯟꯅꯅ ꯌꯦꯡꯗꯨꯅ ꯌꯥꯏꯆꯟꯅ ꯍꯪꯂꯛꯂꯝꯃꯤ ꯀꯥꯏꯗ ꯆꯠꯄꯤꯗꯣꯏꯅꯣ ꯏꯇꯩ ꯑꯣꯐꯤꯁꯀꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯈꯔ ꯂꯩꯔꯒ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯊꯤꯟꯒꯗꯕꯅꯤ ꯄꯨꯟꯁꯤꯕ ꯍꯣꯏꯗꯩ ꯍꯜꯂꯛꯂꯒ ꯂꯩꯔꯗꯤ ꯊꯦꯡꯉꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯊꯣꯛꯂꯨꯔꯒꯦ ꯇꯧꯕꯅꯤ ꯋꯥꯗꯨ ꯍꯥꯏꯔꯒ ꯏꯔꯦ ꯈꯣꯝꯕꯗꯨ ꯌꯥꯏꯆꯟꯗ ꯐꯂꯞꯇꯃꯛ ꯌꯦꯡꯂꯝꯂꯒ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯋꯤ ꯈꯣꯡꯊꯥꯡ 3-4 ꯊꯥꯡꯕꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯏꯔꯦ ꯈꯣꯝꯕ ꯆꯞꯂꯤꯕꯗꯨ ꯂꯦꯞꯇꯨꯅ ꯃꯇꯨꯡꯗ ꯐꯠ ꯑꯣꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯏꯆꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦ ꯆꯟ ꯌꯥꯏꯆꯟꯁꯨ ꯇꯣꯝꯊꯤꯟꯒꯤ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯒꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯏꯔꯦ ꯈꯣꯝꯕꯂꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ ꯀꯩ ꯍꯥꯏꯒꯦ ꯑꯩꯅ ꯃꯥꯔꯀꯦꯠꯇꯩ ꯄꯣꯠ ꯂꯩꯔꯨꯕ ꯍꯜꯂꯛꯄꯒ ꯆꯠꯄ ꯌꯥꯅꯕ ꯔꯦꯗꯤ ꯇꯧꯔꯝꯃꯣ ꯑꯩ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯉꯥꯏꯅꯕꯩ ꯊꯕꯛꯁꯦ ꯇꯣꯛꯁꯤꯀꯣ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯏꯔꯦ ꯈꯣꯝꯕ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯗꯨꯅ ꯁ꯭ꯇꯦꯔꯀꯦꯁ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯌꯥꯏꯆꯟ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯞꯂꯩ ꯌꯦꯡꯍꯧꯋꯤ ꯏꯔꯦ ꯈꯣꯝꯕꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯨꯁꯜꯍꯧꯋꯤ ꯃꯥꯅ ꯍꯥꯟꯅ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯨ ꯀꯥꯏꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯈꯪꯗꯦꯕ